Mayam bungasi Singjamei se lakchari se LB roofing haina kawi Singjamei se gi team member ni aduga no marak sida Singjamei se na kari dong ta chenjara ino hai targadi akhoi ga loina jaba akhoi group member singi manungda ngasagi roofing solution sing ngasagi jingha mayam yum gi mathakta khanari ba jingha sing se khwai dagi hongba aduga khwai dagi quality leiba jingha si karamba makhal gi jingha no hai ba matam da khoina su market ta hai pe thijaru bani icham chamba akhoi gi mamangai gi akhoi gi icham chamba jingha hai tar sumaina icham chamba jingha khaliba aduga handak nauna tholakliba akhoi machu makhal khudingmakki jingha sing hai tare sumaina yumda mathakta sumaina blue color khaliba jingha se sise ta segna affordable oirabra oidribra haibase khoina khatang thiga charubani duga hoji awana taraba singsida mateng khatang dasu oinaba haidana Singjamei sina request tawjaraga Singjamei sigi ming pallaga lakpiba singi damaktadi wholesale gi price sigi mathakta khare hena offer pibiu leba miyam gi awabani mateng khatang pangbiu haidana Singjamei team member sida akhoina request tawjarubadi yam ayaba pibirak ngasi akhoina lakchari LB roofing mayam mafam sidani ko mayam mafam si akoi ilai na dum laigani Friendship Educational Academy haina sudum lai aduga Khurai maikai dagi mamang pangna lakpada akoi sir Susindro minister gi yum na sonakan maning thangba site lai du khara haigalaga mamang thangba site ta transformer am su laibani ko transformer sigi makhong dani dum ichau chau na LB roofing anam lairamni duga yet su sumaina LB roofing se thong thinjan matam dadi LB roofing ge sumaina thinjala laidoni hojiti already hangaga lairabani na mayam get animak se lolaga di lairamdre ko ado already open oire kaino da numidang ahing da su du mayam sigi thabak se madi lepa leite havna pau khoi phaubi rai yum sing si mayam khoi karamba jinga hapaga di phagadage haibagi matang du da ni duga lupa kya piba jinga no hoji mayam na khanari se duga sida phangiba jinga sina adongi yum du da nauna khalakma matam da kanai bhawbada support oigadoi do haibagi matang do mayam laksage Singjamei sina awana ta mpham sing da su mayam ngamjaba hai tare ngarang dagi na mateng pangbirak pa yum sing do su khoi chalaga sigi hek mathangi program da khoi chala mateng pangna so na jagani do mayam su awareness pijaram bagi thoram khoi tawjaram ge sigumba khoi tin sing se phaba na maram oiraga mayam je len je phanam taraga su khoi horo oi duga matam kayam kuina changadi haibagi wari watai su sum sajage mayam JSW haiga khangnaba brand se khoi sigi daina roofing haiga khanai mayam tin athaba se sigi se JSW brand se do maming leiba brand oibani ko JSW brand se mayam su top brand ne hai khangnabani aidi problem lai roi duga warranty ga su leibani makhoi se ana sumaina jinga mathakta khalliba mayam se oidoni JSW brand gi mayam manipur ge na dealer oina laibi bani ko mayam khoi LB roofing se ado mayam hoji laknari si khoi auto da thojalaiba adaidi somna kanda gari laiba sing si khoi yum gi khoi hoba mayam hoji yum leiba yadana kotana tawnari mayam sigi mayam mafam se loba lakpiri bani ko ado mayam kari gum kana ba khara phangdana mafam je thomjalaini hai tare do mayam nadi ka hena khangna da mafam sida haidi sigum mafam ama lei sumaina hongna piba ngami aduga hanagi ordinary tin du dagi sigi tin sina hena kanai haibasi khangba mi khatana lakpa aduga khangda mi na di lakta bani ko do khangda mi oi sing du gi da makta awareness khatang oina ba haidana Singjamei sina su matam nga kai thokjaraga mayam asi Singjamei sigi live asi capture pani duga mayam ai gi sigi provider su video yam asi da khoina request tawjare yamana di manipur da sumaina koi dealer su oibi bani na mayam da su dealer oi have no sak takjarage dealer oi sigi mathak sida mu mayam na awana tarak laba matam sida ta segna market ki rate ta higher gadi mayam market ta demand hengalak ta di price te dum hengat na bani ko chatna bi matungina mayam su haibi balai ado mafam sida di mayam market ki demand hengalak labani na adu awana tari bani na mafam sida hongna pige aduga offer su pibige Singjamei sigi viewers sing Singjamei sing ming palaga lakpi ba viewers sing gi damakta di offer pibige haina yamasna pukchel chauna ekhoida pau pibirak pani mayam na hojik makki di call toksan biru gi no yamasi paibi rakhiroi ko akhoida ngaki matung da yamba hojik yang kana chilli mahak se mayam thomjalak pa na maram hai tare kari machu phangi aduga sigi tin sigi kana basina kari no haibu du matang da ai yamasi wari uktang sajage sida hojik kana tin se kana kai ko mayam sila ibi sing se adongi asangba leng tu da dong kak paya ga doni ko sidi khoina su mamang da program atopa mayam su capture khabani ko automatic ni asengba magi asangba do haidi foot train toy foot tramari foot tratuk foot kun gai ga se loina ma kak paya bani apa bari to loi kak paya bani aduga mafam sigi hena nungai ba hena kana badu su mayam ucharake akoina haijaga dori basina just sagi akhang makha du ne ba aduga mafam sida leibiri ba yam basu takpia ka doisina in depth mayam takpira ka dori ni ko mayam kari product sing phangmano haibi matang do su ayam basu lakna hona jage asona kanda koi lai se yang biyo ado mayam da amuka hana thamjage madudi
Singjamei 3C na ngasi thajarakliba live asi adom da karigumba something khara kanaba phangani haina thajarakpani aduga mobile number so apchabani me na mobile number sida call to paibirakte haga spot ta direct la inquiry tawbiu hanagi ordinary khoigi tin leiba singduga mafam asida phangliba tin siga kanaba si karamane hena kanaba ge hasi adom na isana lakpiraga khutna paibiraga amuktang inquiry tawbiu haibasi Singjamei 3C mai kai thamjage wana raba ngaktani waring marak sida pochu tanga leisan ba aduga isada su kanaba phangdaba haibadudi mayam taseng na khuina su khanna awareness pi haudragadi akhoi du yam nungai taba ma oirani khandana ngasi se no marakta mayam gi damakta chenjarak pani hek nungan bagani mayam mafam se akhoi lakchari se sumaina khoi gi business establishment gi manung da changaga ai isama lakcharaga live thagi dabdi kuiramni do mayam gi damakta information oina ba haidana mafam se lakchari bani machu makhal mayam ma lei ko mayam green color blue color red color adong gi yum du da chanaga da ba haitare aduga mayam sida lei ba cool sing sini mayam adong gi apamba color du matung ina hongdong hojin loi mak tawbu ya gani somna kan da su lei re ko koi tin sing se machu makhal mayam loi lei ri bani ko ado mayam mobile number ma hapcha do hojik phawgi oina di call to san biginu khangning ba gumba lei taraga su comment section da dum ibiro u akoi soidana mayam adongi support piba ngamno hona jage mayam na hangbini ngani home delivery service ka di pibra haidra home delivery service su piri akoina khamjawai matung ina ado home delivery service di third party asagi gari lei jabai chilau sing na mapam se laklaga koi jinga thinjage haina haibirak pagi matung ina mayam service asi third party delivery leiri haibasi masu mayam da haijage do third party delivery charges sumadi applicable oigani yamatam lobya yamase mayam akoi kanna chilli ko chillinge mara sida ne khoi changjala ya chalari se yamasida ai chillinge mathak se thaba mu ha pa hai do yambasina mayam akoi na hangbing ba akoi transparent leibra kai hangbirei ko ado mayam basic oina amtang haijage price ki matang na su laksage price ki matang da lakhigani yamase hoji kanna wari sanari mayam na phone khingjan birakinu ko yamba kanna wari sajage do price ki matang na su laksage do karai bawra tongge hanagi ordinary leiriba jinga duga hojik leiriba anouba makhalgi revolutionary mayam JSW gi tin laiba singse sisna karai bawba da kanaba pibage haibado amutang akhoi khanamina si price haijarake mayam ngakta ngai biyo duga yambasi puning thawa pibo na share su tawbiramo yam boy gumba mayam leibasina JSW gi ni ko mayam JSW gi akhoi no je lakchari se mayam akhoi JSW gi dealer ni haitare JSW gi dealer ni JSW hairiba brand sigi dealer oibi bani ko yamba da microphone jam thachage yamba akhoi Singjamei 3C na su yamba da request tawjabado haidi sumaina manipurda sumaina sigi product sigi JSW brand gi maroina wholesale ni ba amadi masagi Guwahati da phangba price suga mafam je phangba price jap man hali baje mafam sini haitare ahan makta da yamba mingam tang haibi ai gi ming lachang kem Cyprus ka we ai Khurai de sa jo le ka de gi ni ado yamba ngarang de gi ahing bau tumdre haina ta jai me gi demand je pi bangam no hona da ahing bau da jinga sika e hai ado kamai na taw bi me gi ka e ado mayam gi ganori na mayam je le chuti thar ro ne ko ye staff je ado thar ro matung da sa ge akhoi morang da smart home kana lai ri ko adu dana ga mai gi le pai thokre pi dia tangai padre to bi morang bu yono thile bang tangai to dana adama do staff ko je nung dang pung 13 baro tai je ja re ba yamba generally me amna khanabam lai haidi anoba yum sarak pasing check ki yum sarak pa phaja yum sarak pasing si sumaina koi jinga athaba mayam JSW gi mayam na daina ruping kai su hainai ko general maronda ado JSW gi se adum mayam yam tang boi khanai hai ta ado general oiba masagi ordinary oiba tin mamangai da koi kupnari ba ai ai sagi bodum kupchari ba ado sigumba ordinary tin siga anoba lai ba JSW gi tin siga ani se value for money je karam na oiba ge haibu du matang lu tang thambiyo adu ge value je masine akhoi ge amaduna samna da foot baro sangba staruna banamane adu matakta adu gi dana foot train thega kupe ba running picket kupu ni ba adu bo asi ge akhoi ge daina ru pina kupu matam da pis ahunga hai singba mystery ro gadi pis ahunga jing kupe ba adu bo ngasai kitang ajo jing do wala gadi mo dana pis ahum makai change ba adu pis ahum sum okay ba yai ado ngara gadi ngasai gi poche kai no hai matam da akhoi ge kayane akhoi ge sigi JSW gi 30 mm je sisina 30 mm hai sigi oi 30 mm se sigi je 30 mm je sigi jil pasama ga manga ne ba asam manga piri pasama manga hai se kamaina running pita amda ado ngasai running pita sam manga da de ban am da tare be amount duga mage sigi tare be amount duga sina mu akoda am pina level oju be ado akhang ma mi budi la e khang de nau sing hai tare ordinary ga lebi be nau sing je kari message kari sume adu gi photo mayam na akoi gi han na kayani akoi mai tei ma jage ma le ba
ꯍꯦꯛ ꯏꯍꯥꯟ ꯎꯒꯤ ꯄꯣꯠꯇꯨꯅ ꯑꯐꯩꯌꯦꯅ ꯍꯥꯏꯕ ꯄꯣꯠꯇ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯔꯦ ꯄꯣꯠ ꯐꯩꯅ ꯃꯣꯔꯦ ꯄꯣꯠ ꯁꯤꯖꯤꯟꯅꯩ ꯏꯟꯗꯤꯌꯥ ꯄꯣꯠ ꯁꯤꯖꯤꯟꯅꯗꯕꯤꯗ ꯑꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯇꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯔꯟꯅꯤꯡ ꯄꯤꯗ ꯆꯠꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯠꯂꯦꯕ ꯃꯣꯏꯅ ꯔꯟꯅꯤꯡ ꯄꯤꯗ ꯆꯠꯂꯒꯁꯨ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯅ ꯌꯥꯝ ꯊꯤꯅ ꯑꯣꯏꯖꯔꯛꯑꯦꯕ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ 25 mm ꯒꯤ ꯖꯤꯡꯒꯁꯦ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯑꯗꯨꯗ ꯄꯤꯔꯤꯕ ꯑꯦꯃꯥꯎꯟꯁꯤꯒ ꯁꯤꯒꯤ JSW ꯁꯤꯒꯤ ꯍꯥꯏꯔꯤꯕ 30 ꯗꯥꯏꯅꯥ ꯔꯨꯛꯀꯤ 30 mmꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯑꯅꯤꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯁꯤꯅꯁꯨ ꯍꯦꯜꯂꯅꯤ ꯂꯦꯟꯁꯨ ꯆꯪꯉꯔꯣꯏ ꯑꯃꯁꯨ ꯇꯧꯔꯔꯣꯏ ꯂꯦꯟꯁꯦ ꯌꯥꯝꯕ ꯉꯔꯥꯡꯒꯤ ꯂꯦꯟ ꯃꯔꯛꯇꯨꯗ ꯁꯤꯒꯨꯝꯕ ꯌꯨꯝ ꯀꯨꯞꯄ ꯑꯗꯣ ꯀꯔꯤꯝ ꯇꯧꯔꯣꯏ ꯀꯔꯤꯝ ꯌꯥꯎꯔꯣꯏ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦꯕ ꯌꯥꯎꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯖꯤꯡꯒꯗꯅ ꯌꯥꯎꯈꯣꯏꯁꯦ ꯑꯗꯨ ꯃꯊꯛꯇ ꯉꯁꯥꯏꯒꯤ 35 mmꯗꯨꯒ 25 mmꯁꯤꯒ ꯑꯅꯤꯁꯤꯒꯤ ꯚꯦꯂꯨꯁꯦ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯑꯦꯃꯥꯎꯟꯗꯣ ꯑꯗꯨꯅ 30 mm ꯀꯨꯞꯄꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯕꯗꯨꯅ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯦ ꯍꯥꯏꯗꯤ 30 mm ꯁꯤꯅ ꯊꯥꯒꯠꯂꯛꯀꯅꯤ ꯑꯃꯅ 25 mm ꯅꯤ ꯑꯗꯨ ꯃꯊꯛꯇ ꯑꯃꯨꯛ ꯍꯥꯟꯅꯗꯤ ꯖꯤꯡꯒꯤ ꯁꯔꯨꯛꯁꯦ ꯌꯥꯝ ꯑꯀꯔ ꯍꯥꯞꯄꯝꯃꯦ ꯍꯧꯖꯤꯛꯇꯤ ꯖꯤꯡꯒꯤ ꯁꯔꯨꯛꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯣꯇꯦꯠ ꯇꯧꯔꯒ ꯑꯣꯏꯅ ꯔꯪꯅ ꯄ꯭ꯔꯥꯏꯃꯔ ꯅꯨꯡꯅ ꯇꯧꯔꯒ ꯔꯪ ꯊꯥꯕꯁꯤꯅ ꯑꯃꯨꯛ ꯁꯤꯅ ꯈꯥꯡꯕꯁꯦ ꯑꯃꯨꯛ ꯍꯦꯜꯂꯛꯑꯅꯤꯕ 35 mm ꯒ 45 mm ꯒ ꯔꯦꯠ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ 35 mm ꯁꯦ JSW 127 ꯂꯩ ꯑꯗꯒꯤ ꯈꯤꯇꯪ ꯍꯟꯊꯕꯅ 150 ꯂꯩ 35 ꯗ ꯁꯤꯁꯦ ꯍꯣꯜꯁꯦꯜ ꯔꯦꯠꯅꯤ ꯃꯥꯔꯀꯦꯠ ꯔꯦꯠꯅꯤ ꯍꯥꯟꯅ ꯉꯁꯥꯏꯒꯤ ꯍꯣꯜꯁꯦꯜ ꯔꯦꯠ ꯑꯃ ꯊꯥꯕꯤꯕ ꯌꯥꯝꯅ ꯄꯤꯕꯤꯕꯗꯨꯅꯦꯕ ꯑꯗꯣ ꯌꯥꯝꯕ ꯍꯣꯔꯦꯟ ꯁꯤꯡꯃꯩ ꯁꯤꯒꯤ ꯃꯤꯡ ꯄꯜꯂꯀꯥꯟꯗ ꯑꯣꯐꯔ ꯈꯤꯇꯪ ꯑꯣꯏꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦꯀꯣ ꯑꯗꯨꯒꯤꯗꯤ ꯑꯩ ꯁꯤꯡꯖꯃꯩ ꯁꯤꯒꯤ ꯃꯤꯡ ꯄꯜꯂꯒꯗꯤ 2% ꯗꯤꯁꯀꯥꯎꯟ ꯇꯧꯔꯒ ꯄꯤꯖꯒꯦ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯍꯥꯟꯅ ꯍꯣꯜꯁꯦꯜ ꯄꯤꯔꯤꯕ ꯁꯤꯗꯒꯤ ꯑꯣꯐꯔ ꯑꯃꯨꯛ ꯄꯤꯕꯤꯕ ꯃꯔꯝꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯐꯔ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯃꯇꯥꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯀꯔꯕꯥꯔ ꯇꯧꯁꯟꯕꯒꯤ ꯃꯍꯨꯠꯇ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝꯁꯦ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯁꯤꯡꯖꯃꯩ ꯁꯤꯖꯤꯟꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯌꯥꯝ ꯂꯥꯛꯏ ꯑꯩ ꯏꯁꯥꯃꯛꯅ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯁꯤꯡꯖꯃꯩ ꯁꯤꯖꯤꯟꯅ ꯇꯧꯔꯒ ꯂꯥꯛꯈꯤꯕ ꯄꯣꯠꯁꯤꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯁꯣꯝꯒꯤ ꯃꯤꯡ ꯍꯦꯛ ꯄꯜꯂꯛꯄ ꯃꯇꯝꯗ 2% ꯗꯤꯁꯀꯥꯎꯟ ꯇꯧꯒꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯌꯥꯝꯕ ꯑꯁꯤꯗ ꯇꯤꯟꯁꯦ ꯑꯃꯨꯛ ꯀꯣꯠꯁꯟꯈ꯭ꯔꯤꯁꯦ ꯃꯆꯨ ꯑꯇꯣꯞꯄ ꯍꯣꯡꯗꯣꯏꯔꯥ ꯃꯆꯨ ꯑꯇꯣꯞꯄ ꯍꯣꯡꯗꯣꯏꯅꯦ ꯀꯩ ꯀꯂꯔ ꯍꯣꯡꯗꯣꯏꯅꯣ ꯍꯧꯖꯤꯛ ꯑꯁꯤꯗꯩꯁꯤ ꯑꯩꯈꯣꯏ ꯒ꯭ꯔꯤꯟ ꯈꯤꯇꯪ ꯀ꯭ꯋꯥꯂꯤꯇꯤ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ 150 ꯄꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯦ ꯑꯁꯤꯅ 113 ꯄꯤꯕꯅꯦ ꯇꯔꯥ ꯈꯦꯠꯅꯀꯥꯟꯗ ꯌꯥꯝ ꯈꯦꯠꯅꯩꯅꯦ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨ ꯃꯁꯤ ꯀꯩꯅꯣꯅꯦ ꯑꯁꯤꯅ ꯑꯃꯨꯛ ꯍꯤꯠ ꯄ꯭ꯔꯨꯞꯅꯦ ꯑꯃꯅ ꯅꯟ ꯍꯤꯠ ꯄ꯭ꯔꯨꯞ ꯁꯤꯡꯒꯜ ꯂꯩꯔ ꯁꯤꯡꯒꯜ ꯀꯣꯇꯦꯠ ꯑꯣꯏꯔꯛꯄ ꯁꯤꯅ ꯗꯕꯜ ꯂꯩꯔ ꯗꯕꯜ ꯀꯣꯇꯦꯠ ꯍꯤꯠ ꯄ꯭ꯔꯨꯞ ꯑꯣꯏꯔꯛꯄ ꯑꯗꯣ ꯁꯤ ꯀ꯭ꯔꯦꯟꯁꯤꯒ ꯊꯧꯔꯛꯈꯤꯗꯣꯏꯔꯥ ꯀ꯭ꯔꯦꯟꯒꯤ ꯊꯧꯍꯟꯕꯤꯌꯨꯅꯦ ꯍꯥꯏꯐꯦꯠꯇꯪ ꯁꯨꯝ ꯁꯤꯟꯕꯗꯣ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯀꯩ ꯆꯪꯉꯤ ꯀ꯭ꯔꯦꯟ ꯇꯧ ꯃꯌꯥꯝ ꯀ꯭ꯔꯦꯟ ꯊꯧꯍꯟꯖꯒꯦꯀꯣ ꯇꯥꯏꯃꯤꯡꯁꯨ ꯆꯞ ꯆꯥꯔꯦ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯆꯨꯁꯦ ꯀꯔꯝꯕ ꯃꯆꯨ ꯍꯥꯞꯇꯣꯏꯅꯣ ꯃꯊꯪꯒꯤꯁꯦ ꯃꯊꯪꯗ ꯃꯆꯨꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟꯗ ꯃꯆꯨꯗꯤ ꯆꯞ ꯃꯥꯟꯅꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯅꯤꯡꯗ ꯈꯔ ꯈꯦꯠꯅꯔꯛꯀꯅꯤ ꯑꯗꯨꯒ ꯃꯆꯨ ꯁꯤꯗꯕ ꯈꯣꯠꯇꯕꯗꯤ ꯀꯔꯤꯝ ꯂꯩꯔꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗꯤ JSWꯒꯤ ꯄ꯭ꯔꯗꯛ ꯉꯥꯛꯇꯅꯦꯕ ꯄ꯭ꯔꯗꯛꯇꯤ ꯑꯗꯣ ꯋꯥꯔꯦꯟꯇꯤꯒꯁꯦ ꯌꯥꯝꯕ ꯄꯤꯒꯗꯤ ꯋꯥꯔꯦꯟꯇꯤ ꯄꯤꯕꯁꯦ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ 127 ꯄꯤꯔꯤꯕ ꯄꯣꯠꯁꯦ ꯁꯤꯗꯤ 15 years ꯋꯥꯔꯦꯟꯇꯤ ꯂꯩꯌꯦꯕ 15 years ꯋꯥꯔꯦꯟꯇꯤ ꯑꯗꯣ ꯂꯦꯟꯒꯨꯝꯕ ꯇꯥꯁꯟꯕꯁꯦ ꯑꯗꯨ ꯂꯣꯏ ꯀꯣꯚꯔ ꯇꯧꯋꯦ ꯑꯗꯨꯅꯦ ꯋꯥꯔꯦꯟꯇꯤꯁꯤ ꯌꯥꯎꯁꯜꯂꯛꯄꯁꯤꯗꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯍꯤꯠ ꯄ꯭ꯔꯨꯞꯁꯦ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯦꯟ ꯇꯥꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯦ ꯁꯤꯃꯛ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯗ ꯂꯥꯛꯀꯅꯤꯕ ꯑꯗꯨ ꯃꯈꯥꯗꯅ ꯁꯨꯝꯏꯟꯁꯤꯜꯂꯛꯀꯅꯤꯕ ꯑꯗꯣ ꯌꯥꯝꯅ 35 mm ꯁꯤꯗꯁꯨ ꯉꯔꯥꯡ ꯀꯃꯦꯟ ꯁꯨꯝ ꯏꯕꯤꯔꯛꯄꯅꯤꯀꯣ ꯀꯔꯝꯕ ꯕ꯭ꯔꯥꯟꯒꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤꯁꯤꯗ ꯕ꯭ꯔꯥꯟꯗꯤ ꯃꯌꯥꯝ ꯂꯩꯅ ꯑꯍꯣꯡꯕ ꯕ꯭ꯔꯥꯟꯁꯨ ꯂꯩ ꯑꯇꯥꯡꯕ ꯕ꯭ꯔꯥꯟꯁꯨ ꯂꯩ ꯌꯥꯝꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯁꯤꯒꯤ ꯕ꯭ꯔꯥꯟꯁꯤꯗ JSWꯒꯤꯗꯗꯤ ꯍꯣꯕꯒꯤ ꯋꯥꯔꯤ ꯂꯥꯛꯄ꯭ꯔꯥ ꯑꯗꯨꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯂꯩꯌꯦꯕꯀꯣ ꯆꯩꯅꯥꯒꯤ ꯄꯣꯠ ꯄ꯭ꯔꯗꯛ ꯂꯩ ꯑꯗꯣ ꯃꯗꯨꯃꯛꯀꯤ ꯑꯩ ꯇꯝꯖꯗꯦ ꯃꯗꯨ ꯀꯝꯄ꯭ꯂꯦꯟ ꯂꯩꯌꯦꯕ ꯑꯗꯣ ꯄ꯭ꯔꯖꯥꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯩꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯅꯤꯡꯗꯦꯕ ꯃꯔꯝꯗꯤ ꯖꯤꯡꯒꯥ ꯍꯥꯏꯕꯁꯦ ꯂꯥꯏꯔꯕ ꯏꯃꯨꯡꯗꯅ ꯀꯨꯞꯄꯦꯕ ꯏꯅꯥꯛꯈꯨꯟꯕ ꯏꯃꯨꯡ ꯑꯝꯇꯅ ꯖꯤꯡꯒꯥ ꯀꯨꯞꯇꯦꯕ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ JSW ꯀꯝꯄꯅꯤꯅꯁꯨ ꯀꯩꯅꯣ ꯇꯧꯒꯦꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗ 18% ꯂꯧꯔꯤꯁꯦ ꯈꯤꯇꯪ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯇꯥꯔꯗꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗꯤ ꯌꯣꯠꯅꯦꯅ ꯍꯥꯏ ꯁꯤꯗꯤ ꯌꯣꯠꯂꯒꯁꯨ ꯁꯤꯗꯤ ꯌꯣꯠꯊꯤꯅꯦꯕ ꯁꯝꯅꯗ ꯑꯗꯣ ꯁꯤꯗꯤ ꯒꯦꯜꯚꯥꯏꯂꯨꯝꯅꯦ ꯌꯣꯠ ꯅꯠꯇꯦꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄꯣꯠꯇꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯣꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯊꯥꯒꯦꯅ ꯇꯧꯔꯤ ꯀꯟꯅ ꯑꯗꯨꯗꯨꯃꯒꯇꯪꯒ ꯌꯥꯕꯤꯔꯒꯗꯤ 18% ꯈꯤꯇꯪ ꯇꯥꯕꯤꯌꯣꯅ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯑꯣꯐꯔꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯕ ꯉꯝꯃꯛꯇꯣꯏꯅꯤ ꯁꯤ ꯊꯥꯡꯒꯠꯂꯒ ꯃꯐꯝꯁꯦ ꯁꯤꯗ ꯂꯥꯡꯊꯣꯛꯇꯅ ꯅꯠꯇ꯭ꯔꯒ ꯁꯤꯗꯒꯤ ꯑꯃꯨꯛ ꯄꯣꯠ ꯑꯃ ꯊꯥꯡꯒꯠꯂꯛꯇꯣꯏꯅꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯁꯤꯒꯤ ꯀ꯭ꯔꯦꯟꯁꯤꯒꯤ ꯃꯊꯧꯁꯨ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯞ ꯀ꯭ꯔꯦꯟꯗꯣ ꯑꯗꯨ ꯄꯥꯟꯅꯕꯨꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯁꯤꯅ ꯍꯦꯜꯂꯦꯕ ꯅꯨꯡꯉꯥꯏꯕ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯁꯤꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅꯤ ꯑꯩꯁꯨ ꯂꯤꯞ ꯀ꯭ꯔꯦꯟꯗꯣ ꯎꯔꯦꯕ ꯑꯗꯣ ꯀꯩꯅꯣ ꯑꯣꯏ ꯁꯨꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯐ꯭ꯔꯦꯝꯗꯁꯨ ꯌꯥꯝ ꯁꯄꯣꯔꯠ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ 25 mm ꯗꯣ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯔꯤ 25 mm ꯃꯛꯇꯤ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯥꯔꯇꯤꯡ 30 ꯁ꯭ꯇꯥꯔꯇꯤꯡ 30ꯅꯤ
aduga yama delivery home delivery matang si kamai tawi kasi yama khoina pijai ba number se sida call tawraga dum pau phaunaraga payment to online da dum tawnaga yum da thilak si ya ka su kwai de to bo ma ge adu po to yang torom me wa na ko adu bo akhoi gi ma jai ma sa ma sen da mayang gumba da gi to ba driver gumba ja to de ko akhoi ma jai ma sa na me le ko si to bo de yum kam phone pai to yo wi adu ma plus akhoi na tari be ma do loi mak taraga yeng pi gi po to adu de gi mu si mu kaw na har ga nam bu da pisala bu gumba final mo jin da sala pa adu ma su khal lai mo ya gi to bi ko no home delivery service lo bi ba silau sing adi khatang haidi leibang mucha ta bam change ko aduga negotiate to bi ga da ba aduga adu hana already hana wari sa to kai so akai be de ko ta ge ba mayam gi ne ko to ri je adu ma sa gi to ri pot da mo na mo last da pot yok sala ka da khum sala kan da फाइनल डिसीजन लोग खेले को मागी मागी खुदिन चला खुदिन चला तुम गाई में अदुरी तो बिगनो हाय बनिदा अदु मक्ति पाम देवा अखोइसु मरा होम डिलीवरी सर्विस क्या तो है दा युम यो कांदा सी पोट से पाम दे ना हायगा 100% मयाम ने अदुगा फोन पैक तब यावरी केस ऑन डिलीवरी से यादे अखोइ ने अदु मक्ति तो दे पोट से लॉग ने अदुगा पछा अखोइ की बाबा थबक के थोकरे गुंबा अदे अखोइ की कन थबक के थोके तो फक तारे अदुना ओरेंज कापा के हायं कापा ada mai terang nggak sih bukan waktu beliau deh. Bayang 30 mm sih memang nggak usah hampir kemana kok. Mama tengah happy nih. 30 mm sama nggak mengalih. Sama nggak mengalih. Bayang aku ini sungkan kerut tahu jadi nggak sih. Symmetry sih dengan silak jadi nggak sih dah hanya ordinary atin sih jadi pati happy kita teh. Durability dah aduga kasih value for money ni matang dan laku matam dah bayang kok. Sigi tin sih nanti kuai degi pari happy ni kok. Kui na khang ba aduga len chang da ba mayam len chang da ba tu na tro mayam na pam na ri se len chang da ba sini aduna lupa tara kun dang khenar ga su khara wa su wa lupa tara kun dang hapsan biraga atha ba lobi ho bana di khwai de gi di fai to ba da bu JSW hari ba branded se mayam adum top brand ni ko mayam top brand se adum mayam lak piraga leibi yu khoi phone number su hapsa bani phone number sida mayam na contact to bira su yare tragana phone se direct ta ba su yai kai no da mayam thomjan rak padagi phone number se paikhalak ta ba su yai aduna mayam phone to bi bagi muhutta store se da direct lak piraga factory se direct lak piraga adogi apam batin hai tare si sina 30 mm hai bado mayam si 30 mm hai jabadu ni 30 mm si lai re 35 mm lai re sumaina mm lai riba sing sida adongi apam ba machu amadi ngasagi athaba karamano hai bado mayam amuktang lak piraga khoi khudong chaba sing se lobiu hai ba si symmetry si makedi thamjage mathangi hap ka doriba machu si blue color gi ni ko apak pa se mayam kaya oi ban si apak pa se ahunga inchi tare put ahunga inchi tare nga thani ko sida mayam lai ba sing se ahoi lai ba sai sina put mari ne ba ko adu lok se chapa matung da put ahunga inchi tare bang ni ba ko adu lok se lon gra matung da loi lon na ba sai min do adu tara matung da put ahunga inchi mari bang ani ba adu ahunga inchi mari aje se wa kana to grem bra kam wa ngana dra me mayam mayam hambire Khurai ki friendship school manak ki dor hai chume aya karo ga Google daga lai bro location se Google da ala athai da apne to ha pe ko ado mayam friendship school lai bodo chumi ko aduga koi honorable minister lai bodo mai yum dugi mamang khan ba site ne ba yai lai bane dong uni left tham site id same pareng da ne ba lai se yum tak ko gi diam lai ga ni koที่อนุบาลมาจูมาหับจะแหล่เกรมาจูเลยบราฮัมวิเด35 mm ลอยเลยมาสูกิที่ลอยเลยอาวิธีJSWนะดีลเลอร์ไปวิธีเนี่ยมาสูวาลันไปอาทิตย์ยังบ่กว่าที่ดับผังบริษัทตัวก็ซีกับผังบริษัทสิกะก็ไม่น่ามานะว่ามันสิกะอินโดนีเซียมานะโปรเจกต์สิเนี่ยคัมพานีนะอาศัยที่အခုจะเบเนฟิชรี่กับปีดีบุกอ่ะดูนะเบเนฟิชรี่ปีบิดมารัมหมดนะอาศัยที่အခုจะมาอย่างเช่นมานะปีบังคับअभी कंपनी ना वैसे डायरेक्ट डीलिंग होना आउंदा आदि के ना लॉन्ग जो है वो अदु को आइना अदु मुक्ति तंग आउंदा खुदों चादर बकल लई दी कोई मणिपुर ट्रांसपोर्ट से मैं हमने कमी रही से मम्मा हेंगपी के नो आई दी मम्मा भी हेंगलो मम्मा हेंगते होलसेल प्राइस डीलर प्राइस सिगी मथक्ता सिगी मैं सिगी वीडियो ये वीडियो बसिलाउ सिगी दमक तक याने बया 2% डिस्काउंट 2% डिस्काउंट है तो अंदर की calamity na sohal laba singi offer ni ko calamity na sohal dra bagai ai di handak ki len gi wari se loi khama tung da di offer je amok mangi ba ya mangi ba ya du khak kurim tok jong ge mayam ge lai ba irang lai bani na
ꯃꯌꯥꯝ ꯋꯥꯔꯤꯉꯩ ꯋꯥꯔꯤꯉꯩ ꯃꯔꯛꯁꯤꯗ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯩ ꯇꯣꯡꯕ ꯑꯩ ꯑꯗꯨ ꯊꯤꯖꯔꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯩ ꯉꯔꯥꯡꯗꯒꯤ ꯁꯨꯝ ꯈꯜꯂꯛꯑꯕꯅꯤ ꯑꯩꯁꯦ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯁꯤꯔꯥꯅ ꯈꯜꯂꯒ ꯁꯣꯝꯗ ꯇꯥꯏꯃꯤꯡ ꯆꯥꯅ ꯂꯥꯛꯁꯟꯕꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯞꯄꯒꯤꯁꯦ ꯑꯝꯇ ꯌꯦꯡꯃꯤꯟꯅꯔꯣ ꯍꯣꯏ ꯌꯥꯏ ꯀꯃꯥꯏ ꯍꯥꯞꯀꯦ ꯃꯆꯤꯟ ꯊꯣꯛꯂꯛꯑꯦ ꯁꯤꯗ ꯁꯤꯗꯒꯤ ꯍꯥꯞꯄ ꯈꯪꯗꯦ ꯚꯥꯇ ꯉꯥꯛꯇ ꯂꯩꯔꯤ ꯁꯤꯗꯒꯤ ꯍꯥꯞꯄꯦ ꯑꯁꯤꯗꯒꯤ ꯏꯟꯁꯜꯂꯛꯑꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯔꯪ ꯁꯤ ꯄꯥꯛꯏꯕ ꯑꯄꯥꯛꯄꯁꯦ ꯀꯌꯥꯅꯣ ꯊꯦꯛꯆꯜꯂꯀꯥꯟꯗ ꯀꯌꯥꯅꯣ ꯐꯨꯠ ꯃꯔꯤꯅꯦꯕ ꯑꯁꯤ ꯄꯥꯏꯁꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯆꯦꯔꯪ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯔꯪ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯆꯦꯔꯪ ꯍꯥꯞꯄꯤꯒꯅꯨ ꯍꯥꯏꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯆꯦꯔꯪ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯆꯦꯔꯪꯁꯤꯒꯤ ꯔꯨꯜꯗꯗꯤ ꯑꯥꯔꯗꯤ ꯀꯝꯄꯅꯤꯒꯤ ꯔꯨꯜꯗꯗꯤ ꯆꯦꯔꯪꯁꯤꯒꯤ ꯅꯤꯌꯣꯝ ꯂꯨꯄꯥ 2ꯅꯦꯕ ꯔꯟꯅꯤꯡ ꯐꯤꯠ ꯑꯝꯇ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯕꯨꯛꯇꯤ ꯂꯨꯄꯥ 2ꯃꯛꯇꯤ ꯂꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯨꯄꯥ 1ꯃꯝꯒꯤ ꯔꯟꯅꯤꯡ ꯐꯤꯠ ꯑꯃꯗꯤ ꯍꯥꯞꯄꯜꯂꯦ ꯍꯥꯏꯔꯤꯕ 127ꯗ 128 ꯑꯅ ꯑꯗꯨꯃꯥꯏꯅ ꯆꯠꯍꯜꯂꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ 2% ꯂꯣꯏ ꯗꯤꯁꯀꯥꯎꯟ ꯇꯧꯅꯤ ꯑꯦꯅꯤ ꯑꯃ ꯍꯥꯞꯄꯁꯨ ꯑꯃ ꯑꯗꯣ ꯍꯥꯞꯄꯁꯨ ꯌꯥꯝꯕ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯏꯁꯦ ꯔꯦꯠ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯁꯥꯡꯕꯁꯦ ꯀꯌꯥꯐꯥꯎ ꯁꯥꯡꯍꯟꯕ ꯌꯥꯕꯒꯦꯅ ꯑꯗꯨꯗꯤ ꯁꯣꯝꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯌꯥꯏ ꯍꯥꯏꯗꯤ ꯐꯨꯠ 10 ꯑꯣꯏꯔꯁꯨ 30 ꯑꯣꯏꯔꯁꯨ 50 ꯌꯥꯡꯈꯩ ꯑꯅꯤ ꯑꯄꯥꯝꯕꯗ ꯃꯥꯅ ꯄꯨꯅꯕ ꯒꯥꯔꯤꯗꯨ ꯑꯗꯨ ꯃꯥ ꯄꯨꯅꯕ ꯒꯥꯔꯤꯗꯣ ꯑꯗꯨ ꯄꯨꯔ ꯆꯦꯛꯄꯒ ꯌꯥꯍꯟ ꯇꯥꯔꯦ ꯌꯨꯝꯐꯥꯎ ꯌꯧꯕꯗ ꯌꯥꯏ ꯌꯥꯝ ꯁꯥꯡꯉꯗꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯐꯔꯛ ꯇꯥꯏꯅ ꯑꯩꯈꯣꯏ ꯐꯨꯠ ꯀꯩꯅꯣ ꯄꯨꯈ꯭ꯔꯦ 30ꯒ 8 ꯄꯨꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯥꯏꯅꯒꯤ ꯖꯤꯡꯒ ꯃꯅꯥ ꯑꯃ ꯍꯥꯏꯕꯗꯨ ꯆꯠꯅꯗ꯭ꯔꯦꯀꯣ ꯑꯗꯣꯝꯒꯤ ꯑꯄꯥꯛꯄ ꯑꯊꯥꯕ ꯑꯗꯨꯒ ꯑꯁꯥꯡꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯥꯛꯀꯗꯣꯏꯅꯦ ꯌꯥꯝ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯝꯇꯪ ꯍꯥꯏꯖꯒꯦꯕꯀꯣ ꯐꯨꯠ 23 ꯄꯥꯡꯕ ꯁꯥꯡꯕ ꯀꯣ ꯑꯄꯥꯛꯄꯗꯨꯗꯤ ꯂꯩꯔꯝꯃꯅꯤꯀꯣ ꯐꯨꯠ 23 ꯁꯥꯡꯕ 30 mmꯗ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯅꯤ ꯃꯅꯥ ꯑꯃꯗ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯐꯨꯠ 23 ꯁꯥꯡꯕ ꯃꯅꯥ ꯑꯃꯗꯀꯣ ꯑꯪꯀꯗꯣ ꯍꯣꯠꯂꯒ ꯂꯨꯄꯥ 1,100 ꯂꯩꯌꯦꯕ ꯇꯥꯏꯌꯦꯕ ꯑꯗꯨꯕꯨ 1,100 ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯠ 12 ꯅꯣꯔꯃꯦꯜ ꯖꯤꯡꯒꯅ ꯀꯨꯞꯄꯤꯁꯦ ꯐꯨꯠ ꯄꯤꯁ 3ꯅ ꯐꯨꯠ 23ꯅꯦꯕ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯏꯟꯇꯨ ꯉꯁꯥꯏꯒꯤ ꯄꯤꯁ 3ꯗꯪ ꯇꯧꯖꯔꯁꯦꯕꯀꯣ ꯏꯟꯇꯨ 3ꯅ ꯂꯨꯄꯥ 3,370 ꯂꯩꯗꯅ 80 ꯂꯩꯗꯅ 2,780 ꯂꯩꯗꯅ ꯑꯗꯣ ꯁꯤ ꯕꯥꯟ ꯑꯃꯒꯤ ꯔꯦꯠꯇꯨꯅꯦꯕ ꯕꯥꯟ ꯑꯃꯗ 3,780 80ꯁꯦ ꯑꯁꯤ 30 mmꯗ 30 mmꯗꯗꯤ ꯍꯦꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ 25 mmꯗꯗꯤ 2,700 ꯅꯦꯕꯔ ꯐꯪꯉꯣꯏꯕ ꯃꯅꯤꯄꯨꯔꯗ ꯑꯗꯣ ꯑꯩ 30 mmꯗꯗꯤ ꯄꯤꯗꯣꯏꯅꯦꯕ ꯐꯨꯠ 23 ꯈꯟꯕ ꯌꯥꯕ ꯄꯣꯠꯇꯣ 30 mmꯁꯤꯗ ꯂꯨꯄꯥ 1,000ꯒ 2,780 ꯑꯩꯅ ꯐꯨꯠ 23 ꯈꯟꯕ ꯌꯥꯕ ꯄꯣꯠꯇꯣ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨ ꯌꯥꯝꯅ ꯂꯥꯁꯇ ꯀꯟꯀ꯭ꯂꯨꯗ ꯇꯧꯍꯟꯅꯤꯡꯉꯤꯁꯦ ꯍꯥꯟꯅ ꯑꯣꯔꯗꯤꯅꯔꯤ ꯇꯤꯟ ꯂꯩꯔꯤꯕꯁꯤꯡꯁꯤ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯅꯧꯕ ꯉꯁꯥꯏꯒꯤ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯇꯥꯔꯦ ꯔꯨꯐꯤꯡꯗꯗꯤ ꯔꯤꯚꯣꯂꯨꯁꯟꯁꯤꯗ ꯃꯌꯥꯝꯁꯦ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯝꯇꯪ ꯄꯤꯕꯤꯅꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨꯗꯤ ꯃꯁꯤꯁꯤꯅꯦ ꯑꯗꯨꯅꯦ ꯉꯁꯥꯏꯅ ꯏꯍꯥꯟ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯏꯍꯥꯟꯕ ꯎꯒꯤ ꯄꯣꯠꯇ ꯁꯨꯝ ꯃꯤꯠꯌꯦꯡ ꯆꯪꯕ ꯑꯃ ꯂꯩꯌꯦꯕ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯁꯝꯅ ꯗꯥꯏꯅꯥ ꯔꯨꯄꯁꯦ ꯂꯥꯏꯔꯕ ꯃꯤꯅ ꯁꯤꯖꯤꯟꯅꯅꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗꯅ ꯃꯥꯗꯤ ꯔꯟꯅꯤꯡ ꯐꯤꯠꯇ ꯆꯠꯄꯅꯤꯅ ꯍꯦꯟꯅ ꯇꯥꯡꯉꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯂꯩꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯑꯃꯗꯨꯅ ꯀꯩꯅꯣꯗ ꯕꯥꯟꯗ ꯂꯥꯛꯄꯅꯦꯕ ꯁꯤꯅ ꯔꯟꯅꯤꯡ ꯐꯤꯠꯇ ꯂꯥꯛꯄꯅꯦꯕ ꯑꯅꯤꯗꯨꯒꯤ ꯚꯦꯂꯨꯗ ꯍꯣꯔꯦꯟ ꯗꯤꯐ꯭ꯔꯦꯟꯁꯇꯨꯒꯤ ꯈꯦꯠꯅꯕꯗ ꯌꯦꯡꯉꯀꯥꯟꯗ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯥꯡꯅꯤꯡꯉꯤꯕ ꯄꯣꯠꯇꯨꯁꯨ ꯁꯥꯡꯅ ꯂꯣꯟꯕꯒꯤ ꯁꯔꯨꯛꯇꯨꯁꯨ ꯄꯨꯈꯥꯏ ꯌꯣꯟꯕꯒꯤ ꯁꯔꯨꯛꯇꯨꯁꯨ ꯑꯩꯈꯣꯏꯗ ꯃꯥꯡꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯥꯡꯉꯔꯣই ꯑꯃꯗꯨꯅ ꯑꯃꯨꯛ ꯃꯥꯡꯉꯛꯇꯣꯏꯅꯤ ꯑꯅꯤꯗꯨꯒꯤ ꯗꯤꯐ꯭ꯔꯦꯟꯁ ꯑꯃ ꯄꯤꯕꯤꯔꯣ ꯑꯗꯩ ꯔꯪ ꯊꯥꯕ ꯃꯇꯝꯗꯁꯨ ꯀꯌꯥꯝ ꯆꯪꯉꯤ ꯁꯤꯁꯨ ꯋꯤꯠ ꯔꯪ ꯋꯤꯠ ꯄꯣꯠꯇꯨ ꯇꯧꯔ ꯂꯥꯛꯆꯔꯕꯅꯤ ꯑꯗꯨꯝꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯤꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯁꯤ ꯗꯥꯏꯅꯥ ꯔꯨꯄꯁꯤꯗꯤ ꯂꯥꯏꯔꯕ ꯃꯤꯒꯤ ꯄꯣꯠꯅꯦꯕ ꯁꯦ ꯑꯗꯨ ꯂꯥꯏꯔꯕ ꯃꯤꯒꯤ ꯄꯣꯠꯁꯤꯗ ꯃꯌꯥꯝꯅ ꯈꯪꯒꯗꯅ ꯍꯥꯟꯅꯒꯤ ꯁꯨꯝ ꯑꯔꯪꯕꯗ ꯄꯣꯠꯇꯨ ꯑꯗꯨꯝ ꯆꯠꯄ ꯋꯥꯅꯦꯕ ꯑꯗꯣ ꯈꯪꯗꯕꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯁꯇꯃꯔꯗ ꯑꯦꯋꯦꯔꯅꯦꯁ ꯂꯩꯇꯕꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏ ꯁꯤꯡꯃꯩꯁꯤꯡꯁꯤꯅ ꯉꯁꯤ ꯆꯦꯟꯖꯔꯛꯏꯁꯦ ꯃꯌꯥꯝꯁꯦ ꯑꯦꯋꯦꯔꯅꯦꯁ ꯑꯣꯏꯅꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ JSW ꯍꯥꯏꯕꯁꯤꯗꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯣꯞ ꯕ꯭ꯔꯥꯟ ꯑꯃꯁꯨ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯑꯃ ꯆꯜꯂꯤꯅꯦꯕ ꯏꯟꯗꯤꯌꯥꯒꯤꯗꯗꯤ ꯇꯣꯞ ꯕ꯭ꯔꯥꯟ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ JSWꯁꯦ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯏꯟꯇꯔꯅꯦꯁꯅꯦꯜꯗꯗꯤ ꯍꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯇꯥꯇꯥꯒ ꯀꯝꯄꯤꯇꯤꯁꯟ ꯂꯩꯅꯩ ꯇꯥꯇꯥꯒ JSWꯒ ꯀꯝꯄꯤꯇꯤꯁꯟꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤ ꯑꯅꯝꯕꯅ ꯁꯤꯖꯤꯟꯅꯩꯁꯦ JSW ꯄ꯭ꯔꯀ꯭ꯔꯤꯇꯤ ꯄ꯭ꯂꯁ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯌꯥ ꯁꯤꯖꯤꯟꯅꯗꯦꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯀꯩ ꯍꯥꯏꯅꯤ ꯃꯃꯜꯁꯦ ꯋꯥꯡꯉꯦꯅ ꯇꯥꯇꯥꯒꯤ ꯂꯩꯔꯤꯕ ꯋꯥꯡꯉꯤꯕ ꯑꯦꯃꯥꯎꯟꯁꯦ ꯃꯣꯏ ꯎꯗꯦꯕ ꯇꯥꯇꯥ ꯀꯝꯄꯅꯤ ꯉꯁꯤ ꯋꯥꯔꯦꯟꯇꯤ ꯄꯤꯔꯝꯃꯣꯏꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ JSWꯗꯤ ꯋꯥꯔꯦꯟꯇꯤ ꯄꯤꯔꯤꯅꯦꯕ ꯑꯗꯒꯤ ꯀꯂꯔ ꯑꯣꯟ ꯄ꯭ꯂꯁ ꯀꯥꯏꯅ ꯂꯩꯔꯤꯕꯀꯣ JSW ꯃꯈꯜ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯑꯗꯨꯝꯕꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯍꯤꯠ ꯄ꯭ꯔꯨꯐꯇꯒꯤ ꯍꯦꯟꯅ
ꯄꯨꯔꯥ ꯑꯦꯁꯤ ꯍꯥꯞꯇꯕ ꯌꯥꯕ ꯄꯣꯠ ꯂꯩꯌꯦꯕ ꯑꯗꯣ ꯌꯥꯝꯕ ꯃꯌꯥꯝꯅ ꯁꯨꯝ ꯈꯟꯅꯕ ꯑꯃ ꯂꯩ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯖꯤꯡꯒꯁꯤꯡꯁꯦ ꯌꯣꯠ ꯐ꯭ꯔꯦꯝ ꯈꯛꯇꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯎꯒꯤ ꯐ꯭ꯔꯦꯝꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯋꯥꯅꯒ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯀꯥꯏꯗꯣ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯁꯝꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯦ ꯑꯩꯒꯤ ꯃꯈꯣꯡꯒꯤ ꯑꯦꯜꯇ꯭ꯔꯤ ꯄꯣꯁꯅꯦ ꯑꯩꯒꯤ ꯃꯈꯣꯡꯁꯤ ꯑꯦꯜꯇ꯭ꯔꯤ ꯄꯣꯁꯅꯦꯕ ꯁꯝꯅ ꯍꯥꯏꯕꯗ ꯑꯗꯨꯅ ꯑꯦꯅꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯌꯥꯏ ꯋꯥ ꯑꯣꯏꯒꯦꯔꯥ ꯀꯩ ꯑꯣꯏꯒꯦꯔꯥ ꯌꯣꯠ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯂꯣꯏ ꯌꯥꯏꯑꯕ ꯎ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯎ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯌꯥꯝꯅ ꯈꯟꯅꯔꯤꯁꯦ ꯁꯤꯒꯨꯝꯕ ꯖꯤꯡꯒꯕꯨ ꯑꯣꯏꯇꯥꯔꯗꯤ ꯌꯣꯠꯅ ꯐ꯭ꯔꯦꯝ ꯆꯠꯇ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯃꯌꯥꯝꯅ ꯂꯩꯅꯕ ꯂꯩꯇꯦ ꯑꯗꯨ ꯂꯩꯇꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯁꯤ ꯌꯣꯠꯅꯤ ꯌꯣꯠ ꯍꯥꯏꯕ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯒꯤ ꯅꯣꯔꯃꯦꯜ ꯖꯤꯡꯒꯅ ꯀꯥꯔꯤꯁꯤꯅꯤ ꯃꯁꯤ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏ ꯕꯥꯅ ꯊꯝꯕꯤꯔꯝꯕ ꯖꯤꯡꯒꯅꯦ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯑꯗꯣ ꯃꯊꯛꯀꯤꯗꯅꯦ ꯃꯊꯛꯀꯤꯗ ꯈꯜꯂꯤꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯑꯁꯦ 35 ꯉꯥꯛꯇꯅꯦ 35ꯅꯦꯕ ꯑꯗꯣ ꯉꯔꯥꯡꯒꯤ ꯂꯦꯟꯗꯨꯗ ꯀꯩꯝ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯅꯨꯡꯒꯤ ꯃꯈꯣꯟ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯗꯦꯗ ꯌꯥꯝ ꯀꯟꯅ ꯇꯥꯗꯦ ꯃꯈꯣꯟ ꯈꯔ ꯍꯧꯗꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ JSWꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯍꯤꯠ ꯄ꯭ꯔꯨꯞ ꯂꯩꯔꯤꯁꯦ ꯁꯤꯁꯤꯗ ꯃꯥꯒꯤ ꯒꯦꯜꯚꯥꯏꯖꯤꯡꯒꯤ ꯁꯔꯨꯛꯁꯦ ꯌꯥꯎꯕꯅꯤꯅ ꯃꯉꯣꯟꯗ ꯍꯤꯠꯇꯤ ꯌꯥꯝ ꯀꯟꯅ ꯂꯩꯇꯦꯕ ꯑꯗꯨꯅꯕꯨ ꯍꯤꯠ ꯄ꯭ꯔꯨꯞ ꯑꯅ ꯇꯣꯉꯥꯟꯅ ꯊꯣꯛꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯪꯖꯕꯅ ꯉꯔꯥꯡ ꯂꯦꯟ ꯇꯥꯕ ꯃꯇꯝꯗꯣ ꯃꯈꯣꯟ ꯌꯥꯝ ꯀꯟꯅ ꯊꯣꯛꯇꯦ ꯃꯈꯣꯟꯗꯣ ꯑꯇꯩ ꯖꯤꯡꯒꯒ ꯃꯥꯟꯅꯗꯦ ꯃꯥꯟꯗꯦ ꯁꯤꯅ ꯈꯔ ꯑꯩꯈꯣꯏ ꯂꯦꯟ ꯇꯥꯏ ꯇꯧꯋꯦꯕ ꯁꯥꯝꯄꯨꯗ ꯇꯧꯋꯦ ꯂꯦꯟ ꯇꯥꯏ ꯈꯪꯗꯦꯕꯀꯣ ꯃꯄꯥꯟꯗ ꯂꯦꯟ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯣꯛꯑ ꯌꯦꯡꯕ ꯋꯥꯅꯦꯕ ꯂꯦꯟ ꯇꯥꯏ ꯁꯨꯡ ꯈꯪꯗꯦ ꯁꯤ ꯃꯅꯨꯡ ꯂꯩꯀꯥꯟꯗ ꯃꯇꯝꯗꯨꯗ ꯑꯗꯨꯗꯨꯃꯗꯤ ꯌꯥꯝ ꯐꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯛꯄꯁꯤꯒ ꯑꯝꯇ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯥꯏꯒꯤ ꯑꯣꯄꯔꯦꯁꯟꯗꯣ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯂꯦꯡꯇ ꯀꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯃꯦꯆꯤꯟꯒꯤ ꯃꯇꯦꯡꯅ ꯑꯁꯤꯒꯤ ꯀꯝꯄ꯭ꯌꯨꯇꯔꯁꯤꯒꯤ ꯃꯇꯦꯡꯅ ꯇꯧꯗꯣꯏꯅꯤꯗꯅ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯅ ꯎꯠꯄꯤꯌꯨꯅꯦ ꯃꯌꯥꯝꯅ ꯊꯥꯖꯗꯕ ꯑꯃ ꯂꯩꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯍꯥꯞꯄꯁꯦ ꯑꯝꯇ ꯌꯦꯡꯁꯦ ꯀꯥꯏꯗ ꯍꯥꯞꯇꯣꯏꯅꯣ ꯁꯤꯕꯣ ꯀꯩꯅꯣ ꯒꯥꯔꯤꯗ ꯍꯥꯞꯇꯣꯏꯅꯤ ꯒꯥꯔꯤꯗ ꯍꯥꯞꯇꯣꯏꯅꯤ ꯀꯩ ꯒꯥꯔꯤꯗ ꯍꯥꯞꯇꯣꯏꯕ ꯁꯨꯄꯔ ꯑꯦꯁꯤ ꯃꯦꯖꯤꯛꯇ ꯃꯤ ꯇꯣꯡꯉꯒ ꯑꯗꯨꯝ ꯄꯨꯕ ꯄꯨꯔꯣ ꯁꯤꯗ ꯍꯥꯞꯇꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒꯤ ꯆꯪꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧ ꯀꯣꯟꯕꯁꯦ ꯑꯝꯇ ꯎꯗ꯭ꯔꯤꯌꯦ ꯁꯤꯅ ꯀꯩꯅꯣꯅꯤꯗ ꯉꯁꯥꯏꯒꯤ ꯁꯨꯝ ꯍꯣꯜꯂꯗꯤ ꯀꯨꯏꯗꯅ ꯑꯗꯨꯅ ꯑꯃꯨꯛꯀ ꯄꯨꯂꯞ ꯊꯥꯡꯒꯠꯂꯒ ꯊꯥꯗꯕ ꯋꯥꯅꯤ ꯒꯥꯔꯤꯗ ꯇꯣꯡ ꯊꯥꯗꯕ ꯋꯥꯅꯤ ꯃꯥ ꯃꯌꯥꯏꯗ ꯇꯣꯡꯉꯤꯁꯦ ꯇꯣꯡꯗ꯭ꯔꯗꯤ ꯌꯥꯗꯦ ꯌꯥꯏ ꯕꯦꯂꯦꯟꯁ ꯁꯥꯟꯅꯕ ꯋꯥꯅꯤ ꯕꯦꯂꯦꯟꯁ ꯄꯨꯔꯤꯅꯦꯕ ꯑꯣꯀꯦ ꯍꯥꯏꯕꯗꯤ ꯖꯤꯡꯒꯁꯦ ꯑꯃꯒ ꯁꯥꯡ ꯃꯥꯟꯗꯕꯅꯤꯅ ꯃꯥꯅ ꯕꯦꯂꯦꯟꯁ ꯄꯨꯔꯤꯅꯦꯕ ꯑꯣꯀꯦ ꯑꯁ ꯌꯥꯝ ꯐꯖꯔꯦ ꯁꯤꯁꯤꯃꯗꯤ ꯖꯔꯅ ꯍꯩꯊꯗꯣꯏꯅꯤꯅꯦ ꯍꯩꯊꯔ ꯁꯨꯝ ꯊꯝꯃꯛꯇꯣꯏꯅꯤ ꯁꯤ 35mm ꯔꯟꯅꯤꯡ ꯐꯤꯠꯇ ꯀꯌꯥꯅꯣ ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣ 35mm ꯔꯟꯅꯤꯡ ꯐꯤꯠꯇ 127 ꯂꯩ ꯍꯤꯠ ꯄ꯭ꯔꯨꯞꯇ ꯑꯗꯨꯒ ꯍꯤꯠ ꯄ꯭ꯔꯨꯞ ꯅꯠꯇꯕ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯍꯤꯠ ꯄ꯭ꯔꯨꯞ ꯍꯥꯏꯁꯦ ꯅꯨꯡꯁꯥ ꯁꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯁꯥ ꯐꯥꯎꯔꯣꯏ ꯑꯣꯀꯦ ꯑꯩꯁꯦ ꯊꯣꯡꯅꯥꯎ ꯑꯝꯇ ꯄꯥꯟꯗꯕꯅꯤ ꯂꯣꯏ ꯈꯥꯖꯤꯟꯕꯅꯤ ꯑꯗꯣ ꯁꯦ ꯀꯥꯂꯦꯟ ꯀꯌꯥꯝ ꯂꯦꯜꯂ ꯂꯥꯛꯑꯝꯅꯤ ꯑꯗꯣ ꯇꯉꯥꯏ ꯐꯗꯅ ꯁꯤ ꯑꯅꯤꯅꯤ ꯐꯥꯜꯂꯤꯀꯣꯗ ꯑꯩꯈꯣꯏꯒꯤ ꯃꯉꯥꯟ ꯈꯤꯇꯪ ꯎꯅꯕꯅ ꯅꯨꯡꯁꯤꯠ ꯈꯤꯇꯪ ꯆꯪꯕꯁꯨ ꯐꯩꯗꯅ ꯅꯨꯡꯁꯤꯠ ꯆꯪꯕꯅꯕꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯋꯥꯅꯤ ꯊꯥꯗꯕ ꯍꯧꯈꯤꯗꯣꯔꯦ ꯄꯥꯎ ꯐꯥꯎꯅꯔꯤ ꯃꯣꯏꯅꯤꯁꯦ ꯁꯦꯠꯀ ꯄꯥꯏꯔ ꯐꯥꯎꯅꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯁꯦꯠ ꯐꯥꯎꯅꯕ ꯍꯥꯏꯁꯤꯅ ꯀꯩ ꯀꯩꯝ ꯇꯧꯗꯦ ꯌꯥꯅꯤ ꯁꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯅ ꯐꯩꯗ ꯁꯥꯏꯟꯅ ꯐꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯤꯅ ꯀꯩꯅꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯏꯟꯗꯁꯇ꯭ꯔꯤ ꯃꯆꯥ ꯃꯁꯨꯁꯤꯗꯀꯣ ꯁꯤ ꯄꯨꯔꯥ ꯑꯁꯥꯡꯕꯁꯦ ꯄꯨꯔꯥ 26 ꯐꯤꯠꯂꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯃꯁꯥꯒꯤ ꯄꯨꯈꯤꯗꯣꯏꯅꯦꯕ ꯍꯣꯏꯅꯦ ꯑꯗꯣ ꯂꯝꯕꯤꯗ ꯍꯥꯏꯗꯤ ꯀꯣꯔꯅꯔ ꯈꯔ ꯄꯤꯛꯄ ꯀꯣꯔꯅꯔꯗꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯤꯅꯦ ꯄꯨꯕꯁꯦ 33 ꯐꯥꯎ ꯄꯨꯏ 33 35mm 네ꯕ 35mm ꯁꯤ ꯍꯤꯠ ꯄ꯭ꯔꯨꯞꯅꯦ ꯀꯩ ꯂꯝ ꯌꯧꯈꯤꯗꯣ ꯀꯔꯝꯕ ꯀꯩ ꯂꯝꯗꯩ ꯀꯁꯇꯃꯔꯒꯗꯤ ꯂꯥꯛꯀꯦ ꯀꯁꯇꯃꯔꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕꯅꯤ ꯈꯪꯕꯈꯩꯗꯤ ꯂꯥꯛꯑꯃꯅꯤ ꯂꯣꯏ ꯁꯨꯔꯦ ꯊꯥꯡꯒ ꯂꯥꯛꯑꯦ ꯀꯛꯆꯤꯡ ꯂꯥꯛꯑꯦ ꯑꯗꯒꯤ ꯉꯔꯥꯡꯐꯥꯎꯗ ꯀꯩꯅꯣꯗꯒꯤ ꯐꯅꯌꯥꯝ ꯂꯥꯛꯑꯦ ꯀꯨꯝꯕꯤꯗꯒꯤ ꯑꯗꯣ ꯍꯣꯡꯉꯦ ꯈꯪꯕꯩꯅꯦ ꯍꯣꯜꯁꯦꯜ ꯊꯥꯏ ꯈꯪꯕꯩꯅꯦ ꯗꯤꯂꯔ ꯑꯣꯏ ꯈꯪꯕꯩꯅꯦ ꯑꯗꯣ ꯀꯨꯝꯕꯤꯗꯒꯤ ꯐꯅꯌꯥꯝ ꯂꯥꯛꯑꯦ ꯀꯂꯔ ꯅꯠꯇꯕꯗ ꯂꯩꯔꯤꯕ꯭ꯔꯣ ꯍꯥꯏꯔꯤꯌꯦ ꯀꯂꯔ ꯅꯠꯇꯕꯗꯤ ꯂꯩꯇꯦ ꯀꯂꯔ ꯅꯠꯇꯕꯁꯦ ꯔꯣꯁꯟ ꯑꯩ ꯋꯥꯝ ꯍꯥꯏꯒꯦ ꯅꯪꯁꯨ ꯈꯪꯖꯜꯂꯨ ꯍꯥꯟꯅꯒꯤ ꯑꯣꯔꯗꯤꯅꯔꯤ ꯑꯣꯏꯕ ꯇꯤꯟ ꯅꯪꯒꯤꯗ ꯈꯜꯂꯤꯕ ꯑꯩꯒꯤꯁꯨ ꯁꯦꯡꯅ ꯍꯥꯏꯕꯗ ꯍꯥꯟꯅꯒꯤ ꯑꯣꯔꯗꯤꯅꯔꯤ ꯖꯤꯡꯒꯗꯣ ꯈꯜꯂꯤ ꯉꯔꯥꯡꯒꯤ ꯂꯦꯟꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯏꯁꯤꯡ ꯌꯨꯏ ꯌꯥꯎꯏ ꯍꯣꯍꯧꯏ ꯑꯗꯣ ꯁꯤꯒꯤ ꯖꯤꯡꯒꯁꯦ ꯔꯤꯀꯃꯦꯟ ꯇꯧꯒꯦ ꯍꯥꯟꯅꯒꯤ ꯖꯤꯡꯒꯗꯣ ꯄꯨꯔꯥ ꯐꯠꯇꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯚꯦꯂ꯭ꯌꯨ ꯐꯣꯔ ꯃꯅꯤ ꯑꯣꯏ ꯑꯗꯨꯒ ꯋꯥꯔꯦꯟꯇꯤ ꯄꯤꯕ ꯄ꯭ꯔꯗꯛꯁꯨ ꯂꯩ ꯆꯍꯤ 35ꯒꯤ ꯋꯥꯔꯦꯟꯇꯤ ꯂꯦꯟꯅꯒ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯛꯄ ꯈꯣꯠꯄ ꯇꯧꯔꯛꯄ ꯃꯇꯝꯗ ꯋꯥꯔꯦꯟꯇꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯚꯥꯞ ꯇꯥꯕꯤꯔꯦꯗꯅ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯂꯥꯛꯏꯕꯁꯤꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯃꯤꯟꯅꯔꯁꯦ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯣꯡꯁꯨ ꯍꯣꯡꯉꯦ ꯃꯇꯝꯁꯨ ꯀꯨꯏꯅ ꯆꯠꯄꯁꯤꯗꯩ ꯍꯦꯟꯅ ꯐꯕꯁꯦ ꯀꯔꯤꯅꯣ ꯑꯄꯥꯝꯕ ꯃꯆꯨ ꯂꯩꯒꯅꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯑꯣꯔꯗꯤꯅꯔꯤ ꯖꯤꯡꯒꯗꯨꯃꯗꯤ ꯃꯐꯝꯁꯤꯗꯗꯤ ꯇꯧꯗ꯭ꯔꯦ ꯃꯌꯥꯝꯅ ꯍꯥꯟꯅꯗꯩ ꯈꯜꯂꯒ ꯂꯥꯛꯄ ꯃꯤꯠꯇ ꯎꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯌꯥꯝ LB ꯔꯨꯐꯤꯡꯁꯤꯗꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯌꯨꯛꯁꯤꯗ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯔꯤꯗꯃꯛꯇ ꯆꯦꯟꯖꯔꯛꯏꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯈꯜꯂꯤꯉꯩ ꯃꯇꯝꯗ ꯑꯐꯕ ꯖꯤꯡꯒ ꯈꯟꯕꯤꯌꯨ
सिगी जिंगा से योट खतगी फ्रेम दा फागनी हाइबा लेते वाना चप्पगा फाबसु यावरे खोइ सिमेट्री टीम मेंबर आई नाउ मले मागी युमदसु वाना फाय याम आई फोटो थारो थागा छरके वाना फासी या कसुम लेते योट ना हाइदि युपी ना फुदसु याय हाइजा योट की फ्रेम तौरगबदि ख्वाइदि बेस्ट नि उगी फ्रेम तौरसु याय अदोमना ngamjari ba potoi matung ya tobadabu jingagi matang lakha matamdadi mayam sigi JSW ki production adongi yungi hoji hori ba singdo wara suwana mayam mafam sigi jinga simadi mayam tangai mak phadana upgrade tawbiyu haiba simasu simai thisi mai kai thamjage losalak pada yamagi mai kai dei chenju chimbili kwa sigi extra kano dom ta haibiyu ne kayam samano do kamai kwai sem no sang wa sin sem ne pagi phut masing je si sanna da che phut tara mariga makhai ne ba che तरा मरी मखाई जे 15.5 am नंबरनी बा अद सोना गंगी जना नंबरिंग जना खोजे मागे पिस मापन न लानी को जना पले अद मखा द लेदु जे फुट मापन दा पिस निपान मापन दा मापन न समाय एंट्री तवनी बा अद पिस निपान न सोना कन साइज न पिस मसिंग ने बा अद समाय लाक बा अद वा से इंची यावरा गना कुथाबसु याय कुथाबसु याय ओके इंची आई 12 फीट चांदा या दे 2 इंच का से याय 14.6 नम यावरी बको पुन हातुनी को ओम हेगा पदन हौजिके सम पुट पे वान असो यावरे बा अमम हेगा निपान मापन 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 दंद्र न सिमा सिजमा पर ओंगे मापन तरारी निपान दो मैं ऑर्डर से इसा ला तो भी ना क्वाइट फै को फोन दा हाइबसिदी यान दा दे दा पूरगा मापन मरी गतन तरारी मरी गतन राई मरी अयो मगा पलो तराजी प्रोग्राम तो वे वाने बा ची प्रोग्रामिंग या सोना मतुंग दने अखोइना कनो तरोगा प्रोग्रामिंग हाब मतुंग दा साइ अखोइ कनो थागे देबा छोंदा कनो तरो थाजंग जुवाना देबा चे प्रोग्रामिंग हाब लो देना सिगी पोसे द चाप चाप थोलानी सी यो गरेना पोसे सिदा कखरे देना सिलगी प्रिंट तो रे कोइ प्रिंटर की टाइप ने सोई गनी को यम बियो तरा मरी मखाया 0.6 नत्रो 0.6 नत्रो बा 0.6 ने ओवरराइड तो सोई 11.6 को दे अखोजे 14.6 है सोना दे वागन को बने बा इंची दा 6 है बने बा अखोजे दा 5 लाखनी बा अदे कैलकुलेटर से 5 सकनी बा अखोजे दा सोना 0.6 न नंबर दने सोना पैसा मांगनी बा अदगी पोते को पाम दे बा 0.5 लाख का दबने 0.5 लाख दने बा 0.6 लाख सोना पैसा मांगनी बा दगी 15 नमु होरो कदोय ने दे रिसेल नमगा दे रिसेल नमगा जो स्टार्ट होलन तो करने ओके साइकिल स्टार्ट हो गरे सी तो नमी को साइकिल स्टार्ट नम कांदा मैं प्रिंटर दो चेन थोरे सागी प्रोग्राम तो गिबन लेंग दो चलो कर दे अपा पदी कमन निको अपा पदी 4.5 4.7 अपा को से मैं ये मियो मैम से यूम फजबा खतगी दाय ना सिगी से कुपनी हाबा लाइते को ordinary ओइना कुपीनी बा यूम सिंग सु सी से दुम कुपीयु मैम value for money ओइ बनी कुइना सकनी पैसा जो सेव तौगनी को थागत पसु हेनी लेन तारक मतमदा आइगी यूम से अमोना होरकनी हाबा की बदुम थादोक पिरो मैम ना काउ बिरो दबसे मफम से लाक मतमदा सिमेट्री सिगी मिंग पदरे 2% ऑफर पिरो ओइ को अदना सिमेट्री मिंग से मैम पन बिदबा यादे लाइव से हेग ओइ बगो ऑफर पिबो होगइनी स्पीड से सिना मैक्सिमम स्पीड ला थारे मैक्सिमम स्पीड ने काกันथादा नै से मैम यो की मया से ब्लेड से कल का दोय चलिनी को मैम चलिनी को ब्लू कलर ओइ बै खांग दा बै वाने चलिनी ने ल कक पदो मैम यम बियो खनाक सन जगे कक पदो यम बियो ब्लेड सिना तो कक रे तो थाउ बदा पदो मी का थम मैสักคิดयाव पदो मी थम मैได้सिमेट्री से लेंगे लागे लापियो सिमेट्री से लेंगे लागे दी मैम 2% ऊपर दिस होइद्रे या पुंग क्याบอกตะกะที่หานี่งาสิสิงราบุเด้अखोई जे अना मरा जे नॉर्मली टाइम जे पुंग निपान दगे पुंग मरी बो बने अदो ngasi di पुंग तरुक तो जाओ रे अदो ngasi di का थेंगनी मयांग भी है हाबे आई नोम दे का खतंग ngasi di खतंग थेंगलो खतंग थेंगनी आइदी मयाम सु लाखनगनी होइसे याबा नोम नि का थेंगनी कल होय खतंग साय त माने तो गे कल आइदी सी हांग बाय से मयाम सेवा नि
ꯑꯇꯩ ꯑꯇꯩ ꯃꯐꯝꯕꯨꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯁꯨ ꯃꯌꯥꯝꯁꯦ ꯑꯍꯣꯡꯕꯁꯨ ꯑꯗꯨꯝ ꯄꯥꯝꯅꯩ ꯑꯐꯕꯁꯨ ꯑꯗꯨꯝ ꯄꯥꯝꯅꯩꯗꯅ ꯑꯗꯨꯅ ꯃꯐꯝꯁꯦ ꯊꯣꯡ ꯂꯣꯜꯂꯝꯃꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯐꯣꯟ ꯇꯧꯁꯜꯂꯛꯀꯗꯣꯏꯅꯦ ꯊꯣꯡ ꯂꯣꯜꯂꯝꯃꯦ ꯑꯝꯇ ꯍꯥꯡꯍꯟꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯁꯥꯒꯤ ꯌꯨꯝꯅꯤ ꯑꯣ ꯁꯤꯗ ꯌꯨꯝ ꯑꯗꯨꯝ ꯑꯩꯗꯤ ꯌꯨꯝ ꯑꯗꯨꯝ ꯄꯨꯜꯂꯦ ꯌꯨꯝ ꯑꯗꯨꯝ ꯄꯨꯟꯕꯅꯤꯅ ꯑꯗꯨ ꯍꯥꯡꯉꯦꯕ ꯑꯗꯣ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒꯤ ꯁꯥꯔꯚꯤꯁꯁꯦ ꯌꯥꯝꯕ ꯏꯁꯥꯒꯤ ꯒꯥꯔꯤ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯃꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤꯕꯨꯗꯤ ꯂꯩ ꯍꯥꯏꯕꯤꯔꯦꯀꯣ ꯑꯩ ꯏꯁꯥꯒꯤ ꯒꯥꯔꯤꯁꯦ ꯑꯩꯃꯛꯅ ꯊꯝꯒꯦꯅ ꯈꯜꯂꯝꯃꯦꯕꯀꯣ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ ꯉꯁꯥꯏ ꯂꯩꯕ ꯊꯥꯔꯠ ꯄꯥꯔꯇꯤꯗꯣ ꯑꯗꯨꯒꯤꯗꯨꯅ ꯃꯣꯏꯅ ꯀꯟꯅ ꯍꯥꯏꯕ ꯑꯣ ꯍꯥꯏꯗꯤ ꯃꯣꯏ ꯍꯤꯡꯖꯒꯦ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯦꯂꯤꯚꯔꯤ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯔꯣꯏ ꯍꯥꯏꯇꯥꯔꯦ ꯃꯁꯥꯅ ꯃꯁꯥ ꯊꯕꯛ ꯄꯤꯖꯕ ꯒꯥꯔꯤ ꯂꯩꯖꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤꯗꯃꯛꯇ ꯊꯣꯡ ꯑꯗꯨꯝ ꯂꯥꯎꯅ ꯍꯥꯡꯕꯤꯕ꯭ꯔꯥ ꯃꯣꯏꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯦ ꯗꯦꯂꯤꯚꯔꯤ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯇꯧꯕꯗ ꯃꯣꯏꯁꯨ ꯍꯤꯡꯖꯩꯗꯅ ꯃꯣꯏꯁꯨ ꯌꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯥꯔꯤ ꯆꯦꯟꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯂꯥꯛꯄꯤꯌꯨꯀꯣ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯗ ꯑꯗꯣꯝꯒꯤꯁꯨ ꯑꯗꯨꯝ ꯚꯔꯥ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯊꯤꯟꯕ ꯍꯥꯏꯕꯁꯤꯗꯕꯨ ꯀꯁꯇꯃꯔꯗꯨꯒ ꯑꯗꯣꯝꯒꯤ ꯁꯥꯏꯠꯇꯒꯤ ꯀꯁꯇꯃꯔ ꯄꯨꯁꯜꯂꯛ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯁꯇꯃꯔꯗꯨꯒꯤ ꯉꯁꯥꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯁꯇꯃꯔꯗꯨꯗꯒꯤ ꯈꯔꯁꯨ ꯀꯥꯟꯅꯕ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅ ꯌꯦꯡꯕꯤꯔꯒ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯇꯨꯃꯁꯨ ꯑꯗꯨꯝ ꯄꯤꯅꯕꯅꯤ ꯁꯤꯗꯤ ꯍꯥꯏꯗꯤ ꯄꯨꯟꯅꯕꯨ ꯍꯤꯡꯃꯤꯟꯅ ꯇꯥꯔꯗꯤ ꯁꯤꯒꯤ ꯀꯃꯤꯁꯟꯒꯤ ꯕꯦꯁꯤꯁꯁꯦ ꯁꯨꯝ ꯍꯤꯡꯃꯤꯟꯅꯕ ꯑꯗꯨꯝ ꯌꯥꯕꯅꯤꯀꯣ ꯃꯌꯥꯝ ꯂꯥꯛꯑꯒ ꯃꯐꯝꯁꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯤꯌꯨ ꯑꯗꯣꯝꯅ ꯀꯁꯇꯃꯔ ꯄꯨꯁꯜꯂꯛꯄ ꯉꯝꯅꯤ ꯍꯥꯏꯇꯥꯔꯗꯤ ꯚꯔꯥꯗꯨꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕꯁꯨ ꯁꯣꯏꯗꯅ ꯐꯪꯉꯒ ꯑꯗꯨꯝ ꯌꯨꯝ ꯑꯃ ꯄꯥꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯁꯦ LB ꯔꯨꯐꯤꯡꯅ ꯃꯌꯥꯝ ꯄꯤꯕꯤꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯁꯤꯡꯃꯩ ꯊ꯭ꯔꯤꯁꯤꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯂꯥꯏꯐ ꯑꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅꯕꯨꯗꯤ ꯍꯣꯏ ꯈꯨꯗꯣꯡꯆꯥꯕꯁꯤ ꯈꯪꯕꯤꯔꯦ ꯈꯪꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯍꯥꯟꯅꯒꯤ ꯏꯆꯝ ꯆꯝꯕ ꯖꯤꯡꯒꯗꯨꯅ ꯃꯌꯥꯝ ꯂꯦꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯣꯕꯗꯣ ꯍꯣꯃꯤꯟꯅꯗꯅꯕ ꯃꯊꯪꯗꯒꯤꯗꯤ ꯑꯗꯨ ꯀꯨꯏꯅꯁꯨ ꯆꯠꯄ ꯖꯤꯡꯒꯁꯤꯃ ꯃꯍꯨꯠ ꯁꯤꯟꯃꯤꯟꯅꯔꯁꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯃꯤꯟꯅꯔꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯁꯤ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯦꯁꯦꯖ ꯑꯃꯈꯛꯇꯪ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯡꯖꯃꯩ ꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ 2% ꯄꯤꯖꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤ ꯃꯔꯛꯁꯤꯗ ꯍꯣꯏ ꯑꯩꯅ ꯃꯌꯥꯝ ꯇꯧꯕ ꯉꯝꯖꯔꯤꯕ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯒꯤ 2%ꯁꯦ ꯗꯤꯁꯀꯥꯎꯟ ꯇꯧꯖꯔꯒ ꯑꯋꯥ ꯑꯅꯥ ꯈꯔꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯏꯆꯦ ꯍꯥꯏꯔꯒ ꯁꯨꯝ ꯇꯥꯡꯖꯅꯤꯡꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅꯁꯨ ꯐꯣꯟ ꯃꯊꯪ ꯂꯥꯛꯄꯅꯤ ꯐꯣꯟ ꯄꯥꯏꯕꯤꯌꯣ ꯌꯥꯝꯕ ꯌꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯏꯊꯤꯛꯁꯤ ꯂꯥꯏꯕꯁꯤ ꯀꯅꯥ ꯁꯤꯌꯔ ꯇꯧꯕꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯒꯅꯤ ꯑꯗꯣꯝꯒꯤ ꯌꯨꯝ ꯍꯣꯔꯝꯗꯕꯕꯨꯗꯤ ꯌꯥꯏ ꯑꯗꯣꯝꯒꯤ ꯌꯨꯝ ꯁꯦꯒꯥꯏꯔꯝꯗꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯁꯨ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯕꯅꯤ나 ꯑꯗꯣꯝꯅ ꯉꯁꯥꯏꯒꯤ ꯁꯦꯒꯥꯏꯕ ꯌꯨꯝꯁꯤꯡꯗꯨꯒꯤ ꯃꯇꯦꯡꯃꯛ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯔꯒ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯌꯨꯝꯁꯤꯡꯗꯨꯗ ꯑꯐꯕ ꯃꯈꯜꯒꯤ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯍꯣꯡꯁꯨ ꯍꯣꯡꯕ ꯑꯗꯨꯒ ꯗ꯭ꯌꯨꯔꯦꯕꯜꯁꯨ ꯑꯣꯏꯕ ꯀꯨꯏꯅꯁꯨ ꯆꯠꯄ ꯑꯩꯈꯣꯏꯒꯤ JSWꯒꯤ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯇꯣꯞ ꯕ꯭ꯔꯥꯟ ꯑꯣꯏꯕꯅꯤꯀꯣ JSWꯁꯦ ꯇꯣꯞ ꯕ꯭ꯔꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ JSWꯒꯤ ꯕ꯭ꯔꯥꯟꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯍꯦꯟꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ JSW ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕꯅꯤ ꯗ꯭ꯌꯨꯔꯦꯕꯤꯂꯤꯇꯤ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯖꯤꯡꯒ ꯀꯨꯞꯄꯒꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯅꯧꯕ ꯖꯤꯡꯒ ꯑꯃ ꯈꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯒꯤꯁꯨ ꯌꯨꯝꯒꯤ ꯖꯤꯡꯒ ꯍꯣꯍꯧꯔꯤꯀꯣ ꯑꯗꯣ ꯏꯁꯥꯒꯤꯁꯨ ꯂꯩꯅꯕꯒꯤꯗꯃꯛ ꯑꯩ ꯍꯣꯠꯅꯖꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯣꯔꯤꯕ ꯖꯤꯡꯒꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯊꯛꯇꯒꯤ ꯍꯣꯔꯒ ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯄꯥꯏꯁꯜꯂꯛꯏꯕꯅꯤ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗꯨꯗ ꯏꯁꯤꯡꯁꯦ ꯄꯥꯏꯁꯜꯂꯛꯇꯅ ꯉꯔꯥꯡꯁꯦ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯑꯗꯨꯅ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯅꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯖꯔꯤꯕ ꯒ꯭ꯔꯨꯞ ꯃꯦꯝꯕꯔꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯐꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏ ꯄꯣꯠꯂꯝ ꯑꯁꯤ ꯃꯌꯥꯝꯗ ꯌꯧꯍꯟꯕ ꯉꯝꯕꯁꯤ ꯑꯩꯅ ꯑꯩꯈꯣꯏ LB ꯔꯨꯐꯤꯡꯒꯤꯁꯤꯅꯤ ꯍꯥꯏꯅ ꯈꯪꯖꯕꯗꯒꯤ ꯃꯌꯥꯝ ꯏꯌꯥꯝꯕꯁꯤꯗ ꯆꯤꯜꯂꯁꯨ ꯆꯤꯟꯅ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯟꯒꯦ ꯍꯥꯏꯗꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝꯅꯁꯨ ꯄ꯭ꯔꯥꯏꯁꯀꯤ ꯃꯇꯥꯡꯗ ꯍꯟꯖꯟ ꯍꯪꯕꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯁꯁꯦ 5-6ꯔꯛꯇꯤ ꯈꯨꯝꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯈꯠꯂꯒꯁꯨ ꯌꯦꯡꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯈꯜꯒꯤ ꯕ꯭ꯔꯥꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ JSW ꯕ꯭ꯔꯥꯟꯒꯤ ꯄ꯭ꯔꯗꯛꯁꯤ LB ꯔꯨꯐꯤꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯁꯤꯡꯖꯃꯩꯊ꯭ꯔꯤꯁꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯦꯡꯉꯒ ꯂꯥꯛꯄꯤꯕ ꯑꯃꯗꯤ ꯃꯤꯡ ꯄꯟꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯉꯁꯥꯏꯒꯤ ꯍꯣꯜꯁꯦꯜ ꯔꯦꯠ ꯄꯤꯕꯤꯔꯤꯕ ꯗꯤꯂꯔ ꯔꯦꯠ ꯄꯤꯕꯤꯔꯤꯕꯗꯒꯤ ꯑꯍꯦꯟꯕ ꯑꯦꯗꯤꯁꯅꯦꯜ ꯑꯣꯐꯔ 2% ꯑꯃ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯅ ꯑꯋꯥꯕ ꯊꯦꯡꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯂꯦꯟꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯑꯦꯗꯤꯁꯅꯦल 2% ꯑꯣꯐꯔ ꯄꯤꯕꯤꯔꯤ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯁꯤ ꯊꯝꯖꯔꯤ ꯃꯌꯥꯝꯅꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯀꯥꯆꯤꯟ ꯀꯣꯌꯥꯗ JSW ꯕ꯭ꯔꯥꯟꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯕ ꯂꯦꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨ ꯊꯥꯗꯣꯛꯃꯤꯟꯅꯅꯕ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯝꯖꯕ ꯊꯥꯛꯇ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯊꯝꯖꯕ ꯂꯣꯏꯅꯅ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡꯁꯦ ꯇꯦꯟꯁꯤꯟꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯀꯥꯟꯅꯕꯁꯤ ꯂꯧꯃꯤꯟꯅꯁꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯀꯩꯝꯇ ꯆꯥꯔꯛꯇ꯭ꯔꯤ ꯑꯌꯨꯛꯀꯤ ꯑꯣꯏꯅꯀꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯅꯥꯎꯁꯤ ꯀꯪꯈꯩ ꯃꯌꯥꯝꯅ ꯉꯁꯥꯏ ꯂꯥꯎꯖꯔꯤꯁꯤꯅꯤ ꯃꯌꯥꯝꯅ ꯁꯤꯌꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯂꯒ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯨ ꯑꯗꯨꯒ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯤꯕ ꯀꯥꯟꯅꯕ ꯑꯁꯤ ꯈꯪꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯃꯦꯁꯦꯖ ꯑꯁꯤ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯒꯗꯧꯔꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯌꯧꯍꯟꯃꯤꯟꯅꯁꯤ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡꯁꯦ ꯇꯦꯟꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯔꯛꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯎꯔꯕꯅꯤ
ꯑꯩꯈꯣꯏ ꯈꯨꯔꯥꯏꯒꯤ MLA ꯑꯣꯏꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯁꯔ ꯁꯨꯁꯤꯟꯗ꯭ꯔꯣꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯃꯃꯥꯡꯒꯤ ꯈꯔ ꯊꯣꯡꯒꯥꯟ 3-4 ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯑꯒ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯕꯅꯤꯀꯣ ꯏꯕ ꯃꯇꯝꯗ LB roofing 하이나 이비ꯕꯅꯤ ꯃꯌꯥꯝ ꯃꯐꯝꯁꯦ ꯂꯥꯛꯄꯤꯌꯨ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯤꯡ ꯄꯟꯕꯤꯌꯨ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯁꯤ ꯍꯟꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯁꯤꯁꯨ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯈꯟꯒꯠꯆꯔꯒ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯂꯤꯕ ꯃꯐꯝꯁꯦ ꯄꯨꯝꯅꯃꯛꯇꯤ ꯄꯥꯡꯕ ꯉꯝꯃꯣꯏ ꯀꯩꯒꯤꯅꯣꯗ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯁꯦꯟꯐꯝꯁꯤ ꯌꯥꯝꯅ ꯂꯤꯛꯏ ꯌꯥꯝꯅ ꯍꯥꯏꯗꯤ ꯋꯥꯅꯕ ꯃꯇꯝꯅꯤꯅ ꯂꯨꯄꯥ 17,000 ꯁꯝꯊꯤꯡ ꯇꯥꯕꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯐꯝꯁꯤꯡꯗ ꯂꯨꯄꯥ 500 ꯄꯤꯔꯝꯕ 1,000 ꯄꯤꯔꯝꯕ ꯈꯔ ꯍꯦꯟꯅ ꯋꯥ ꯃꯐꯝꯗ ꯂꯨꯄꯥ 2,000 ꯄꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯆꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤ ꯂꯥꯏꯚ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ